cervical cancer gi ngakthoknadaba HPV vaccine campaign hodokpagi thoram amada aikogi nauna wasak lokraba 𝐍𝐄𝐖𝐒 na Jenims manungi lambi sing emergency lauthok laga semnanaba PWD da khanghan khre haiba pawm yaure sa pawsiga mari lenana aikogi ozana ahanba phongdokpi badasu yaukre men prior to haning base aikogi peace and tranquility hanjal hanba aduga trust deficit laina kiba do aikogi semgatpa aduna chingba wafam prior da to haning baso ozana phongdokre adugo paliba lenga BJP lenga kasina aikogi lokhalakliba haidi Kongtang Kyama development gi lambi da sangsalak liba mayama sida kugi tongan ba ozana hena other than adudagi hena paikhat halin bana kari lebage aduga aikugi pali belenga BJP sina aikugi absolute majority fangani haiba wafam su kugi tongan ba pause da phongba su thingnari leiriba kuting ba asida aikugi ozana thambi ki ba peace and tranquility na chingba kaya se aikugi pali belenga BJP sida adumak expect to ba yabra adug tongan ba paikhat haning ba kari di lay bagi habdo phondokiyos hozik Jenims ki kanoda mana cervical cancer khoigi prevent tawnabugi da vaccination campaign hodokpagi thoramda mama sasat pa kana Jenims ki lambi manung si phattaba akaya to yaw khotpa kaidoba urambe yai ubanina public property ni a part of magi leriba development ko adugi wani aduga hoziki leriba mayam gi leriba masana people the trust sama people ngamdradi thajaba ma people ngamdradi kamaina magi mandate to regain tawne mon adugi damakta adum magi adum work tawba tabani adada luridi issue se kayam sengna taw ji manipur gi leriba hana sugi ba thabai ngang suba mayam sing tikada mayam thabuk su yarakti bo khote bo kado mayam sing ase ate yadarte pesam ta pitok tabai ne adu paisa ji krai di pi ga do no haiba adu hojik CM labani na mai lambi phan lerambe ama lebe mai mi ama nakna ba amara torokan da paisa du gi simia da adu gi khoido ga mai to kholo ana sigi tangai padana pi go khol ko haira singba moina angamba moi gi discretionary power khara da discretionary emergency work khara da adu makhra lerambe yai adu gi paisa du na CM haiba orambe yai natraga di kai gumba haiba potu magi normal procedure ama mai process ama kalhoraga di ko magi adu suri mi da sada duri ne ko man pisa phangoi du ne pisa phang da myam nei thabak su budimil ngaji khaba da kai kai da no yawani bel pi thok tari thabak su bale pani adu ta kanam thabak su roi ko ro du to irang la ni ko yawri si myam si ne ko hadi PR lakhi dabam lakku matam da gi na mamang dik ka mi khara gak natana special category de mi khara gak natana general category de leba mi mayam sing ase ya mana saka gi thabak tika dunga surga pisa phang da bana ya ma oira bani special category de khara leiba central pan khara deposit pesa khara adegi moi khangna ba chana ba moi gi level manung de leiba moi na pesa singen to ngam area khara natana as a general mass study haiba posi hosi pesa thadok pangam dana yam wan leirabane ko adugi matam sideda si minister na Jenims ki lambi se emergency lautogo semu waina yathang tawre hairi se masi hanbada hoi haiba gi budi haigre haigi matanda follow up tawdidi magi engineer mayam sing nu tawgadawni contractor mayam sing nu tawgadawni ado engineer mayam sing aduna hairo mayam sing adu karai bo karai di phanna karai di kamai tawra tawgadagi haibudu moi khanaramgani tawra agana potu mai pae taroktragana lauthoiba midu ichat mange siga ki wani hoji leiba posi lautho ngamdadi kai tawruni ngam bai si paisa lehen mam sangdro thabuk to educate tawna ba si program si degi sigi phanji swine divert tawre nataga si hape si project si adegi den natraga na ko si minsa lautho bani haidara khangna chana ba thikadar ma tawra kholaga thabuk tu su grani aduga paisa dadi phawdab su yai position si bo ko adu tawdabu si minister na initiate tawraga tawramina ma tawra dai di khali ko mai lambi do dum leidana ko adu tawra ko su oisanu mayangi property anab laeng lakpad lambi phattaba khudong thiba nongai tabu thokpai si nongai te ko chakpada nongai traba mafam oirabani aduna masi adu lambi Jenims manung kaltaki nate ko Jenims manung di yauraga lambi Jenims su yaunaba lakpada akoi bada phatriba kongba road wari bobo ko singamai kongba road ayang pali road leiba tap DC Porompat road phattaba yaba phatre bo ko mayam paring mayam sing adu mayam sing adu manung khaktana yaroi ada accident di manung di haiba mayam sing du yeng na Jenims manung di pharabu phari bu ko adu mayam sing du ongtang punna honorable laiba no bo siamna karama mieng thama karam wakhan thama karam engineer tanaraga adu karama financial expert tanaraga
ꯀꯔꯝꯍꯥꯏꯅ ꯃꯁꯤ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯌꯥꯝꯒꯤ ꯃꯤꯠ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕ ꯄꯨꯛꯅꯤꯡꯁꯦ ꯑꯩ ꯑꯗꯣ ꯅꯥꯀꯟꯗ ꯆꯪꯁꯤꯜꯍꯟꯅꯤꯡꯉꯦꯅ ꯑꯁꯨꯃꯥꯏꯅ ꯇꯧꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯃꯃꯜ ꯌꯥꯝꯗꯕ ꯋꯥꯐꯝ ꯌꯥꯝ ꯀꯥꯟꯅꯔꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯦ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯕꯨꯁꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤꯒꯤ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯤꯁꯤꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯇꯥꯡ ꯑꯁꯤꯗ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯤꯁꯤꯁ ꯂꯣꯏꯁꯤꯟꯖꯔꯦ